ꯄꯨꯝꯅꯃꯛꯄꯨ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯃꯆꯥꯊꯣꯏꯕꯤꯒꯤ ꯀꯩꯅꯣꯒꯤ ꯃꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯦꯕꯀꯣ. ꯃꯆꯥꯊꯣꯏꯕꯤꯁꯦ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯅꯍꯥꯟ ꯅꯥꯔꯨꯕ ꯐꯒꯠꯂꯛꯄꯗꯒꯤ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯗꯒꯤ ꯈꯔ ꯐꯔꯦ. ꯑꯗꯣ ꯀꯃꯨ ꯆꯥꯏꯜ ꯏꯁꯄꯦꯁꯤꯌꯦꯂꯤꯁꯇ ꯇꯧꯅ ꯉꯁꯤ ꯌꯦꯡꯍꯜꯂꯨꯒꯦ ꯍꯥꯏꯅ ꯄꯨꯕ ꯆꯠꯀꯦ ꯇꯧꯔꯤ. ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ. ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯩ ꯃꯐꯝ ꯌꯧꯔꯒ ꯁꯨꯝ ꯂꯝꯕꯤꯗ ꯃꯇꯦꯛ ꯎꯠꯆꯔꯛꯀꯦ. ꯃꯆꯥꯊꯣꯏꯕꯤ ꯃꯥꯏꯝꯇ ꯊꯥꯡꯒꯠꯂꯣꯏ ꯐꯝꯒꯦ. ꯌꯦꯡꯉꯣ ꯈꯨꯠ 간다. 영두 손다. 맞아. jauh kau makan jauh lepo sana lepo. 선정아 두두두. ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯤꯅ ꯃꯊꯛꯇꯅꯤ. ꯐꯖꯗ꯭ꯔꯥ ꯆꯔꯩ ꯂꯩꯁꯦ. ting 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 ting. Itu selalu jangan mana. Pakai lain? Hah? Pakai lain apa? Itu? Itu. Doctor ngairi lagtri kya koi chang de bakang de pungani da Tathoibi tung ga yong de bazana doctor mafam jawra doctor na jengda nungai dro ni
kayaknya nih kan keren. Guarda. ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯅ ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯦ ꯑꯗꯒꯤꯗꯤ ꯃꯆꯥ ꯊꯣꯏꯕꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯂꯝꯕꯤꯗ ꯇꯨꯝꯅ ꯈꯔ ꯅꯤꯡꯉꯥꯏ ꯇꯧꯔꯕꯅꯤꯅ ꯐꯖꯅꯁꯨ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄ ꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯐꯝꯗꯁꯨ ꯑꯉꯥꯡ ꯌꯦꯡꯕꯒꯤꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯣ ꯀꯩꯅꯣ ꯇꯧꯅ ꯂꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯏꯁꯥꯁꯦ ꯇꯨꯝꯗꯕꯩꯒ ꯑꯗꯒꯤꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤ나 ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯆꯥꯕ ꯇꯨꯝꯕꯗꯣ ꯈꯔ ꯋꯥꯠꯂꯕꯅꯤꯅ ꯃꯥꯏꯀꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯕꯤꯛ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯤ ꯑꯩ ꯃꯆꯥ ꯊꯣꯏꯕꯤ ꯅꯥꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝ ꯄꯤꯕꯤꯔꯛꯏ ꯑꯗꯣꯒꯤ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝꯗꯨꯅ ꯃꯆꯥ ꯊꯣꯏꯕꯤ ꯐꯔꯦ ꯍꯧꯖꯤꯛꯁꯨ ꯐꯔꯁꯨ ꯃꯁꯥꯗꯣ ꯍꯥꯏꯗꯤ ꯃꯄꯥꯡꯒꯜꯗꯣ ꯁꯣꯜꯂꯤꯅ ꯑꯗꯣ ꯈꯤꯇꯪ ꯋꯤꯛꯅꯦꯁ ꯑꯣꯏꯔꯤꯑꯕ ꯃꯁꯥꯗꯣ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯃꯔꯛꯇ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯉꯥꯡꯒꯤꯁꯨ ꯍꯥꯏꯗꯤ ꯆꯥꯕꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯑꯃꯨꯛ ꯆꯥꯈ꯭ꯔꯒ ꯄꯨꯡ 4-5 ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯄꯨꯡ 1 ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯄꯤꯖ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯄꯤꯖ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯝ ꯊꯕꯛ ꯁꯥꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯨꯝ ꯇꯧꯅꯕ ꯉꯝꯅꯕ ꯇꯧꯅ ꯄꯨꯖꯔꯛꯀꯦ ꯃꯔꯛꯇ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯑꯗꯒꯤ ꯁꯤꯌꯔꯁꯨ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ